Nangna makal gi horror game gi maming kaya tabiramnagani. Bloody Mary, Charlie, amadi the bad game su maman gi video dagi nangna game asigi matang da khambiramnagani. Adugo Mexican horror game Sara Sarita gi maramdadi tabigraba. Tadaba taragade ngasigi wari asi taraga game asigi maramda khangba tarabsu sananingbagi wakal pokpa tarabadi thona yamna leiba mi like daba mi ni haibda haiman batho oi. Aduga nangi punsida Hwjik phawa horror game ama phau sanai sanade haibidusu comment da haibiramu sanaba taragana kayarak sanabigre. Liam Chahi taramari tangairiba nupamasa amani mahak magi parents ka loinana California de leibani. Liam ayukpa anghang amani magi asengba pokpiriba mama mapa adu yamna lairaba namaram oiraga California gi government na Liam bu Lairik tamba amadi mi oinaba sembada mateng oinaba paisa nungsa marang kaiba mi amada pirami. Liam mama mapa anobasiga laiminarakpa chahi mari fare. Mama mapa na mabu yamna diluna tawi. Adubu moigi Rojer kauba masanupa amasu leiramni. Mana Liambu suknung nungsiramde. Ma Liamdagi chahi ani halli. Aduga wahai khudingi Liambu khatnaba haurami. Nong manungdang amadi Rojer amadi Liamgi mama mapa asi tabak amana maram oiraga yumda numit nini mu haloidauri. Aduna Rojer amadi Liam khak yumda leiba taki. Masigi khudongthiba asi lauraduna Rojer na magi yumda party ama sinnaba tawri. Liam na party adu tawdunaba phanam hairami. Adubu Rojer na yaba kauba leiramde. Liam tuminna hukatuna magi phabungda sangkhre. Matam khara leiraga Rojer na holdagi isai hongna thabagi khonjel tarakhi. Aduga mi kayamarum langbagi makhonsu tai. Liamna magi mayamba Rojer na magi mamanaba sing party gi damak kaure haibasi khange. Liam pumnama asi thausadaba makhai magi kada leiringai sida magi kagi thong adu kanna hangdukla ami. Mapanda Rojer leptuna leirami. Mana Liamda magi behavior gi damak lanjare haina hairami. Aduga party adu yaunaba hairakhi. Liam Rojer na afaba mong matau torokpa asida kari numit no haina khalami. Adubu Liam harau na party adubu yaurami. Angang khara party adu da dance tawri. Khara amana moigi thokpa wari sanari. Tanja asida Rojer la aga Liam gi makhut adu paiduna magi ka da pusilami. Ka adu da changlakpada Rojer gi ka gi mai adu uthatuna leiramki. Aduga magi ka da candle khara thanduna leiri. Rojer gi ka da Rojer gi mamanaba khara hanadagi leirami. Rojer gi mamanaba singna Liam bu uraga noknaba horakhi. Tanja asida Rojer na moida tumina leinaba ingit tawkhi. Aduga moi tumina leirami. Liam adu Rojer asina mangondagi pamlibasi karino haiba khanglamde. Adugi Liam na Rojer da nang aingondagi pamlibasi karino hain hanglami. Matam asida Rojer gi mamanabi hemana manak changlaktuna nang aikhoi gi game ama sanasi yabra haina hanglami. Liam na Rojer gi mamanaba sing asina maga marup oiba pamlibra haina khanduna mana khudakta hoi haina hairami. Rojer gi mamanaba khara phabungda phame. Aduga Rojer masamakna kachin amada sangsinduna lepkhre. Hemana magi pocket tagi apikpa wooden box ama lawthoraktuna box manungdagi coin ani lawthorai. Aduga mana Liamda hairai. Aikhoina Hwjik sanagadoriba game asigi maming Sara Sarita. Masida nangna Sara Sarita kauba thawai ani kaugani. Aduga moiga nanga wari sanagani. Hemana Liamda kihanboina hairakhi. Sara Sarita da angningba pumba nangna hangba yagani. Liam kina makok adu nomduna hoi haina hairami. Hemana amhung Liamda game gi rule taglai. Coin ani aduna chap manana het lakpa taragadi yes hairibani. Aduga tail lakpa taragadi no hairibani. Aduga amana head amana tails lakpa taragadi maybe haibadi oiramba yai hairibani. Masigi matung moi anina game asi haurai. Hemana coin ama Liamda pirami. Aduga coin amana mana pairami. Aduga hemana mamit adu usinduna hairakhi. Sara Sarita, can we play on game? Haibadi Sara Sarita ikoi nangi game asi sanaba yagadra haina haibani. Masigi matung hema amadi Liam chap manana coin adu langkhatlami. Aduga coin animakta head la ammi. Masina haining libade yes haibani. Haibadi Sara amadi Sarita na game asi sanaba yai haina permission pire haibani. Hemana Liamda nangna yes no haina pakhum piba yaba wahang ama hangwa haina hai.
Aduda Liamna kina hangi. Sara Sarita nang mafam asida leibra. Makhoi ani na amuka coin adu langkhatle. Amuka coin ani makta het haina lae. Masigi matungda Liam mathangi wahang hangge tawringaida Rojer gi phabung makhadagi angauba phi kuptuna angang ama sansaduna thoklaga Liam gi mathakta chongduna chatkhi. Liam kimanbadagi makhutagi coin adu makhada takre. Kina Liam mafam aduda phamduna kappa horakhi. Tanja asida anga ateiduna mangonda noksilakhi. Rojer amadi magi marup singna Liambu room aduda lok toksilamlaga mafam adudagi thokre. Liam na hokalaktuna mapi adu taithui. Aduga Rojer gi phabungda kakhallaga phami. Ngaihak leiraga kanagumba amana magi maming kaurokpagi khonjel ama tarai. Liam na hokalaktuna kadaidagi kauribano haina yenglammi. Adubu room aduda kanasu leiramde. Amuksu kaubagi khonjel adu tarakhi. Handakti khonjel asi thangnaba ka asidagi laklibani haiba khangle. Khangaudana khonjel adu chap lepkhre. Liamna thong adugi manakta tamna sangsilaktuna thong adu hangdoi. Hwjikta Rojer amadi magi mamanaba singna thingjilamba thong asi irai laina hangdokpa yare. Liamna ka adudagi mapan tholakpa matamda leiramliba mawong asi ubada mahak ngakpan loikre. Patida laamba angangsing adu murti amagum leptuna leirami. Moi pumnamaki mathakta angauba phi amasu kopsilammi. Aduga mamit adudagi I tari. I adu moigi masadu kupliba phi aduda phawba sure. Kiraba Liamna kanna Rojerbu kaurami. Tanja asida murti gi matawgum leptuna leiramba angangsing adu nakanda thokkhi. Aduga Liamna sopada mi ama hippaga leiba adusu ure. Adugi angang adusu angauba phina kuptuna leirami. Liamna anga adugi manak sanglaaga kupliba phi adu tamna lokthorei. Liamgi songlamba mihon adu chap lepkhre. Maramdi hipliba mi adu Rojergi asiba haksang oiraga leirami. Magi mamit adu musilami. Magi mamagi expression asi sidringai mamangda yamna kiba saktam ama ukhibagi mali. Aduga ngasai kaugiba khonjel aduna Liambu amuka kaurei. Mana onthorokpa matamda nupi ani leptuna leirami. Ubada yamna akiba saktamni. Yengna nupi ani adu laimaida hipthaduna Liamgi maikai tamna longthoktuna masa adu akiba mawong amada lai. Tanja asida Liam khangaudana masa adu chinglaktuna wantharakhi. Liamna mikap tholakpadadi magi masa adu magi phabungda tumduna leirami. Rojer magi phabungi manakta leptuna lei. Liamna Rojerda yamna kina Sara Saritana mabu lawba lai haina hairakhi. Liam mangonda thokliba thodok pumnamak mayik chumna tamlami. Adubu Rojerdi magi wahai aduda nokninglakhi. Aduga mana Liambu karemnarami. Tanja asida Liam adu ngasagi khonjel aduna kaurei. Liam magi phabungdagi hawatuna moigi roomgi mingselda yengba matamdade mingsel aduda akiba nupi ani du ure. Adu ubada Liamgi masa pumba nilakhi. Aduga mamit adusu musilai. Aduga mamittagi I tarakhi. Rojer magi parents ta phone tongneba tawrami. Adubu mana karisu tawba nangdringai Liam sorhonba lepkhre. Adubu Liam da thoklibasi karino Sara Sarita gi game asina. Aduga moigi pandamna karino khangnabagi damakta Angaoba Luwangcha channel asibu subscribe toksinbiduna adomna piningba comment piraktuna comment 50 suraba matamda yengbiyu Sara Sarita gi mathangi part. Viewer amamamna comment tawba matamda ilai laina yoguni haiba thajai. Kana ngairi sat toksinbiramo. Aduga part 2 yengbiro. Aduga comment 50 surabadi aigi channel da part 2 thagallaga leiramlagani. Natrasu comment da pin tawramlagani.